ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯑꯣꯜ ꯑꯁꯥꯝ ꯁꯣꯀꯔ ꯐꯨꯠꯁꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯦꯗꯀ꯭ꯋꯥꯇꯔ ꯂꯛꯈꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯝꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯖꯌꯒꯣꯕꯤꯟ ꯍꯥꯏꯔꯤꯕ ꯐꯨꯠꯁꯜꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯝꯕ 2020ꯗ ꯄꯣꯂꯦꯡꯉꯣꯟꯗ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯔꯒ ꯂꯤꯡꯈꯠꯆꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯜ ꯑꯁꯥꯝ ꯁꯣꯀꯔ ꯐꯨꯠꯁꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯍꯥꯛꯁꯦ ꯅꯍꯥꯟ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19ꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯁꯤ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯉꯁꯤ ꯂꯥꯏꯔꯦꯟꯂꯦꯝꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯨꯠꯁꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯂꯦꯌꯔꯁꯤꯡ ꯌꯥꯎꯅ ꯃꯥꯒꯤ ꯉꯁꯤꯒꯤ ꯀꯟꯗꯣꯂꯦꯟꯁꯀꯤ ꯑꯗꯨꯒꯨꯝꯕ ꯃꯤꯐꯝ ꯑꯃ ꯑꯩꯈꯣꯏ ꯀꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯨꯠꯁꯜꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯐꯝ ꯄꯨꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯑꯣꯖꯥ ꯐꯨꯔꯤꯁꯇꯥꯕꯝ ꯃꯅꯤꯊꯣꯟ ꯔꯤꯇꯥꯌꯔꯠ ꯃꯦꯖꯔ ꯑꯣꯖꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯕ꯭ꯔꯖꯒꯣꯕꯤꯟꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯦꯟꯂꯦꯝꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯣꯖꯥ ꯃꯅꯤꯊꯣꯟꯗ ꯑꯩ ꯀꯧꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯕ꯭ꯔꯖꯒꯣꯕꯤꯟ ꯂꯩꯈꯤꯗꯕꯁꯤꯒꯤ ꯐꯨꯠꯁꯜꯒꯤ ꯇꯔꯞꯇꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯤꯟꯅꯕꯅꯤ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃꯁꯨꯡ ꯁꯥꯟꯅꯔꯣꯏ ꯑꯃꯗꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯃꯁꯤꯡ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯒꯣꯕꯤꯟꯒꯤ ꯃꯔꯝꯗ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯁꯥꯟꯅꯕꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯃꯥꯒ ꯂꯩꯈꯤꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯌꯦꯛꯇꯅꯤ ꯑꯩꯁꯨ ꯐꯨꯠꯁꯦꯜ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯉꯝꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯔꯤꯇꯥꯌꯔ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯥꯒ ꯑꯩꯒ ꯍꯥꯟꯅꯗꯩ ꯈꯪꯅꯕꯅꯤꯅ ꯃꯥꯅ ꯍꯥꯏ ꯐꯨꯠꯁꯦꯜꯁꯤꯒ ꯅꯪꯁꯨ ꯑꯣꯖꯥꯁꯨ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯐꯨꯠꯁꯦꯜꯒꯤ ꯃꯔꯝꯗ ꯃꯥꯅ ꯐꯖꯅ ꯋꯥꯔꯤꯁꯨ ꯂꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯉꯁꯤꯐꯥꯎꯗ ꯑꯩ ꯐꯨꯠꯁꯦꯜꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯦꯗꯚꯥꯏꯖꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯗꯣ ꯃꯥꯒꯤ ꯊꯧꯗꯥꯡꯅꯤ ꯑꯩ ꯉꯁꯤ ꯐꯨꯠꯁꯦꯜꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯐꯪꯉꯤꯕꯁꯦ ꯑꯃꯁꯨꯡ ꯐꯨꯠꯁꯦꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯕꯁꯦ ꯃꯥꯒꯤ ꯊꯧꯗꯥꯡꯗꯒꯤꯅꯤ ꯁꯤꯁꯨ ꯐꯨꯠꯕꯣꯜꯗꯁꯨ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤꯗꯁꯨ ꯑꯩꯈꯣꯏꯅꯤ ꯇꯧꯃꯤꯟꯅꯩ ꯃꯌꯥꯝ ꯐꯅꯕ ꯑꯉꯥꯡꯁꯤꯡꯕꯨ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯅꯕ ꯌꯥꯝꯅ ꯍꯣꯠꯅꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯃꯥ ꯂꯩꯈꯤꯗꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯈꯨꯠ ꯌꯦꯠꯁꯦ ꯄꯨꯛꯇꯦꯛ ꯇꯦꯛꯄꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯄꯥꯝꯈ꯭ꯔꯦ ꯃꯍꯥꯛꯁꯦ ꯊꯋꯥꯏ ꯌꯥꯡꯅ ꯏꯁꯣꯔꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯗꯒꯤ ꯃꯨꯟꯗꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯏꯁꯣꯔ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯃꯍꯥꯛꯁꯦ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯌꯧꯕꯤꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯅꯨꯡꯉꯥꯏꯅ ꯇꯪ ꯇꯥꯅ ꯂꯩꯕ ꯑꯣꯏꯖꯁꯅꯨ ꯍꯥꯏꯅ ꯑꯃꯁꯨꯡ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯔꯤꯋꯥꯔ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯋꯥꯕꯗ ꯃꯇꯦꯡ ꯂꯧꯖꯔꯤ ꯄꯥꯡꯖꯔꯤ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯕ꯭ꯔꯖꯒꯣꯕꯤꯟ ꯐꯥꯎꯟꯗꯔ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯜ ꯑꯁꯥꯝ ꯁꯣꯀꯔ ꯐꯨꯠꯁꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯇꯥꯡꯗ ꯑꯩ ꯈꯖꯤꯛꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯇꯁꯦꯡꯅ ꯑꯣꯖꯥꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯜ ꯁ꯭ꯀꯨꯜ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯂꯛꯈꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤꯒꯤꯁꯨ ꯃꯥꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯥꯁꯦ ꯀꯣꯆ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤ ꯄꯤꯛꯏꯕ ꯑꯉꯥꯡꯁꯤꯡ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯐꯨꯠꯕꯣꯜ ꯀꯃꯥꯏꯅ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯥꯒꯤ ꯐꯨꯠꯕꯣꯜꯗ ꯌꯥꯝꯅ ꯃꯁꯥꯒꯤ ꯇꯦꯛꯅꯤꯀꯦꯜ ꯌꯥꯝ ꯋꯥꯡꯅ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥ ꯑꯃꯈꯛꯅꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯐꯨꯠꯁꯜꯁꯦ ꯍꯧꯗꯣꯛꯄ ꯀꯥꯟꯗ ꯐꯥꯔꯁꯇ ꯑꯩꯈꯣꯏ 2020ꯗ ꯑꯩꯈꯣꯏ ꯕꯣꯗꯤꯁꯦ ꯁꯦꯝꯃꯕ ꯃꯇꯨꯡꯗ ꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁꯀꯤ ꯌꯥꯝꯅ ꯃꯦꯅꯔ ꯑꯃꯈꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯍꯦꯗꯀ꯭ꯋꯥꯇꯔꯁꯦ ꯂꯣꯏꯅ ꯒꯨꯋꯥꯍꯥꯇꯤꯗ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯨꯠꯁꯜ ꯃꯁꯥꯟꯅ ꯑꯁꯤ ꯑꯁꯤꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤꯄꯨꯔ ꯀꯁꯥꯔ ꯑꯁꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯅ ꯄꯨꯖꯔꯛꯄꯁꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯁꯣꯀꯔ ꯐꯨꯠꯁꯜ ꯐꯦꯗꯔꯦꯁꯟꯒꯤ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯕꯕꯨꯂꯥꯜ ꯕꯔꯃꯥ ꯃꯥꯁꯦ ꯑꯩꯈꯣꯏ ꯒꯨꯖꯔꯥꯠꯀꯤꯅꯤ ꯍꯦꯗꯀ꯭ꯋꯥꯇꯔꯁꯦ ꯒꯨꯖꯔꯥꯠꯇꯅꯤ ꯐꯦꯗꯔꯦꯁꯟꯒꯤ ꯑꯗꯣ ꯃꯥꯒꯤ ꯂꯝꯕꯤ ꯃꯈꯥꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯗꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄꯔꯐꯣꯔꯃꯦꯟꯁ ꯈꯔꯗ ꯄꯦꯟꯃꯟꯗꯨꯅ ꯃꯥꯅ ꯑꯁꯥꯝꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯁꯦ ꯂꯛꯈꯤꯄꯨꯔꯗ ꯑꯩꯈꯣꯏ ꯄꯨꯔꯛꯄ ꯉꯝꯖꯕꯅꯤ ꯍꯥꯏꯔꯤꯕ ꯄꯨꯔꯛꯄꯒꯤ ꯇꯥꯟꯖꯥꯁꯤꯗ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯕ꯭ꯔꯖꯒꯣꯕꯤꯟꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯈꯣꯏꯕꯨ ꯁꯧꯒꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯑꯣꯏꯅ
ꯑꯩꯈꯣꯏꯒꯤ 2020ꯗ ꯐꯨꯠꯁꯜꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯦ ꯔꯥꯖꯁꯊꯥꯟꯗ ꯄꯥꯡꯊꯣꯛꯏ ꯍꯥꯏꯔꯤꯕ ꯄꯥꯡꯊꯣꯛꯄꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯇꯣꯂꯤꯡꯕꯝꯗ ꯂꯩꯕ ꯐꯨꯠꯁꯜ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏ ꯊꯥ ꯃꯈꯥꯏ ꯑꯃ ꯀꯦꯝ ꯇꯧꯖꯩ ꯑꯁꯥꯝꯒꯤ ꯇꯤꯝ ꯑꯅꯤ A ꯑꯃꯁꯨꯡ B ꯍꯥꯏꯅ ꯑꯟꯗꯔ 19 ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔꯒꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯑꯣꯖꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤꯗ ꯄꯤꯔꯝꯕ ꯄꯥꯎꯇꯥꯛꯁꯤꯡꯗ ꯉꯁꯤꯁꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯁꯤꯡꯉꯤ ꯑꯣꯖꯥꯅ ꯍꯥꯏꯔꯝꯕꯁꯦ ꯉꯁꯤ ꯌꯦꯡꯉꯣ ꯑꯉꯥꯡꯁꯥ ꯑꯦꯕ꯭ꯔꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯩꯈꯣꯏꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯁꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯑꯒꯁꯨ ꯉꯁꯥꯏꯒꯤ ꯁꯦꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯤꯜꯆꯔ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯤꯜꯆꯔꯗ ꯑꯃꯨꯛ ꯈꯔ ꯀꯠꯊꯕꯤꯔꯦ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯀꯥꯟꯗ ꯁ꯭ꯇꯦꯠ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯐꯖꯅ ꯁꯥꯟꯅꯁꯅꯨ ꯑꯩꯈꯣꯏ ꯁꯦꯂꯦꯛꯁꯟ ꯕꯣꯔꯗꯇ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯄꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯇꯁꯦꯡꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯁꯦꯂꯦꯛꯁꯟ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯉꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯈꯣꯏꯅ ꯉꯁꯤ ꯑꯁꯥꯝꯒꯤ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯈꯤꯄꯨꯔꯗ ꯇꯣꯂꯦꯡꯕꯝꯗ ꯂꯤꯡꯈꯠꯂꯤꯕ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯗꯒꯤ ꯅꯈꯣꯏꯅ ꯗꯥꯏꯔꯦꯛ ꯉꯁꯤ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯌꯥꯎꯕ ꯐꯪꯖꯕꯁꯤ ꯑꯗꯨꯒ ꯃꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯉꯁꯤ ꯅꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯁꯨꯝꯅꯇꯒꯤ ꯅꯈꯣꯏ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯅꯠꯇꯦ ꯅꯈꯣꯏ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜड ꯁ꯭ꯇꯦꯟꯗꯔꯗꯇ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯇꯦꯟꯗꯔꯗꯇ ꯑꯁꯥꯝꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦꯌꯔ ꯑꯣꯏꯅ ꯅꯈꯣꯏ ꯁꯛ ꯈꯪꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯊꯋꯥꯏꯗꯅ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯨꯝꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯣꯖꯥꯁꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ 2022ꯗꯒꯤ ꯃꯥꯁꯦ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯥꯁꯦ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯕ ꯇꯥꯟꯖꯥꯁꯤꯗ तसेंना अखोगी लेरिबा अखोगी एग्जीक्यूटिव बॉडी की मेंबर्ससिंग एडवाइजरसिंग ओजासिंग मैम सिंगसिना अखोई यामना कंट्रीब्यूशन तौर मतुंगदा अखोगी असम की टीम से हंदक थारगा अखोगी निपालक सुबा नेशनल चैंपियनशिप लोबनी निपाम चापन बिमसा गा पुल्लगा अदो मतमदो ओजाना थंबिरबा वखलोन दो सिसन निंजिंगी मरमदी मतमदो 2021 दा पोर्टुगल दा कोई वर्ल्ड फुटबॉल कप सानबा चकदम मतम सिदा कोई लाइबक्तिना मतमदुगी कोविड-19 की पेंडेमिक यामना फतबा कोई अनाबगी लाइचन मरम ओरगा कोई हाइरिबा कोई कदोदा पोर्टुगल दा सानगदबा वर्ल्ड फुटबॉल कप कोई अंगांग सामदगी प्लेयर मरीनी सिलेक्शन फंगजबसे मखोई ऑलरेडी पासपोर्ट साना लोरबनी मतमदुदसु ओजासे ओजागा कोई पुना पासपोर्ट से सामिनबनी मासु यारगदी कोई इंटरनेशनल चैंपियनशिप खदा मा सौजाबा फंगबा फनजगेना अदुना लाइबक थिबना हाइरिबा प्लेयर सिंग से कोई कोविड-19 ना मरम ओरगा कोई पोर्टुगल दा सानबसी कोई अदुई खुदोंसाव फंगिदे अदुगा हौजिकसु लाइबा सेप्टेम्बर थासिदा 2025 दा स्पेन दा कोई वर्ल्ड फुटबॉल कप अमको पांथोकनी हारिबा फुटबॉल कप सिदा कोई इंडिया की टीम दा इंडिया की फेडरेशन ना यामना कोइना मकोइना यामना टारगेट तौर प्लेयर से कोई असम दने मरमदी असम कोई इंडिया की स्टेट कुनमंगा सानबा मतम सिदा फुटबॉल हाइबा मसाना सिदा असमना हंदका निपालक सुब नेशनल चैंपियनशिप लोगोसे कोई असम प्लेयर सिंग नुपाम चाम दिन बिमचा सिंग से यामना परफॉर्मेंस फजबा हाइतारे एकोइना खलमी फुटबॉल ददी एकोइना मणिपुर ना कोई इंडिया की कैनो एरे अदगा फुटबॉल मसाना ददी मणिपुर अखोगे संगदनबदा खजी अखोय असमना हेलेना आई थमजगे मरम असिना आइना ngasi तौजेबदी कलेक्शन से तसेंगना ओजा प्रजा गोपिना मंगल मंगलान खरदो ngasi माना लेखिदो मातुंगदा एखोइना ngasi फंगेबे अचीवमेंट पुनमक से तसेंगा मागी यामना थवाइसंग जावगी डेडिकेशन नेना आई ओजागी मफमदा थमजमनिंगे मरम मातुना तुंगदा लाकदबा अखोगी फुटबॉल की मसाना सिसिया एखोइ थमोइ सेंगना एखोइ याम वाना होमिना पनि फुटबॉल से गवर्नमेंट गी लिपाम दा कोइ फंडिंग फंगबा नते अनोपु लैरिबा अखोइ ओजा सिंग सिनाव मयामना हवाई चंजावना गार्जियन सिंगसु कलेक्शन तौबिदना कोई सिगी थाकता लापंगम जबनी अदु लाइबा फबना हदगे 2025 ता फुटबॉल लाइबा मसाना से वर्ल्ड ओलंपिक एसोसिएशन ऑलरेडी मासे रिकॉग्निशन तौरे अदुगी इंडिया की ओइना 2025 सिदा कोई फेडरेशन दे तापिबगी मतुंगेना 2025 ता फुटबॉल से इंडियन ओलंपिक एसोसिएशन कंपलसरी रिकॉग्निशन फंगने हाइबगे अदुंबा थाजबा पिबिरई दुना कोइना वादरिबा तौ खुनौसे अखोय प्लेयर सिंगना गार्जियन सिना खनिंग खजिक मनिंग हनो दुवाइन तौई मरमदी ओलंपिक नेशनल चंदबा गेम सानर करी काना दुनाइना
ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯒꯥꯔꯖꯤꯌꯟꯁꯤꯡꯗ ꯊꯝꯖꯅꯤꯡꯕꯁꯤ ꯇꯁꯦꯡꯅ ꯁꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯇꯁꯦꯡꯅ ꯐꯖꯅ ꯁꯥꯟꯅꯕ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯥꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃꯁꯨꯡ ꯂꯩꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅꯁꯨ 2025ꯁꯦ ꯏꯟꯗꯤꯌꯟ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯨꯠꯁꯜ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤ ꯔꯤꯀꯣꯒꯅꯤꯁꯟ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯑꯃꯗ ꯊꯥꯖꯕ ꯊꯝꯃꯤ ꯑꯔꯣꯏꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯄ꯭ꯔꯖꯦꯒꯣꯝꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯏꯪꯅ ꯇꯞꯅ ꯂꯩꯔꯝꯗꯅ ꯂꯩꯔꯤꯕ ꯂꯣꯏꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯨꯠꯁꯜꯒꯤ ꯂꯩꯔꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯕꯣꯗꯤ ꯃꯦꯝꯕꯔꯁꯤꯡ ꯄ꯭ꯂꯦꯌꯔꯁꯤꯡ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯆꯥꯖꯔꯤ ꯍꯥꯏꯕꯁꯤ ꯋꯥꯐꯝ ꯑꯣꯏꯅ ꯊꯝꯖꯔꯒ ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯈꯔ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯏꯪꯅ ꯅꯤꯡꯊꯤꯅ ꯂꯩꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯃꯤꯅꯤꯠ ꯑꯅꯤꯇꯪ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯀꯣꯟꯗꯣꯂꯦꯟꯁ ꯑꯣꯕꯖꯥꯔꯕ ꯇꯧꯁꯤ ꯍꯥꯏꯅ ꯂꯩꯖꯔꯤ